ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯂꯩꯔꯝꯕꯔꯤ ꯍꯥꯏꯅ ꯈꯪꯅꯕ ꯂꯧꯈꯣꯡꯅꯤ ꯃꯁꯤ ꯑꯁꯥꯡꯕꯁꯤ ꯑꯩꯈꯣꯏ ꯀꯤꯂꯣꯃꯤꯇꯔ 3 ꯁꯥꯡꯉꯤ ꯃꯁꯤ ꯃꯃꯥꯡꯗ MG ꯅꯔꯦꯒꯥꯒꯤ ꯐꯟꯗ ꯁꯨꯔꯒꯁꯨ ꯌꯥꯝ ꯐꯖꯅ ꯊꯕꯛꯁꯤ ꯁꯨꯕ ꯉꯝꯗꯕ ꯑꯗꯨꯕꯨ ꯑꯣꯅꯔꯦꯕꯜ MLAꯗ ꯑꯩꯈꯣꯏ ꯂꯧꯃꯤ ꯃꯌꯥꯝꯁꯤꯅ ꯄꯨꯟꯅ ꯆꯠꯄꯤꯔꯒ ꯑꯩꯈꯣꯏ ꯂꯧꯈꯣꯡ ꯑꯁꯤ ꯇꯦꯡꯅꯕꯒꯤ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯔꯨꯕꯗ MLAꯅ ꯍꯔꯥꯎꯅ ꯑꯗꯨ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ MLAꯅ ꯃꯦꯆꯤꯅꯔꯤ ꯑꯃꯗꯤ ꯊꯥꯎꯅ ꯆꯤꯡꯕ ꯊꯥꯗꯕꯤꯔꯒ ꯉꯁꯤꯒ ꯅꯨꯃꯤꯠ 15ꯅꯤ ꯆꯨꯞꯅ ꯂꯧꯈꯣꯡ ꯑꯁꯤ ꯇꯦꯡꯕꯒꯤ ꯑꯩꯈꯣꯏ ꯊꯧꯔꯝꯁꯤꯡꯗꯣ ꯇꯧꯖꯕꯅꯤ ꯍꯥꯏꯔꯤꯕ ꯂꯧꯈꯣꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯂꯧꯃꯤꯁꯤꯡꯗ ꯁꯣꯛꯍꯜꯂꯝꯃꯤꯕ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯀꯨꯠꯄꯁꯤꯡ ꯂꯧꯁꯤ ꯑꯩꯈꯣꯏ ꯄꯥꯝꯐꯦꯟ ꯍꯨꯟꯒꯗꯕ ꯃꯇꯝꯗꯁꯨ ꯄꯥꯝꯐꯦꯟ ꯊꯨꯝꯖꯤꯟꯈꯤꯕ ꯑꯃꯗꯤ ꯂꯤꯡꯒꯦ ꯇꯧꯔꯦ ꯂꯤꯡꯕ ꯌꯥꯗꯕ ꯀꯔꯤꯒꯨꯝꯕ ꯂꯧꯈꯣꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯇꯤꯛ ꯆꯥꯗꯕꯅꯤꯅ ꯐꯧꯁꯤꯡ ꯑꯁꯤ ꯂꯤꯡꯉꯨꯔꯦꯗꯅ ꯂꯤꯡꯉꯨꯕ ꯃꯇꯨꯡꯗ ꯐꯧꯁꯤꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯂꯧꯁꯤꯡ ꯂꯣꯛꯑꯝꯗꯥꯏ ꯃꯇꯝꯗ ꯑꯩꯈꯣꯏ ꯆꯥꯗꯣꯟꯗ ꯏꯁꯤꯡꯁꯦ ꯈꯨꯗꯥꯞ ꯊꯥꯐꯝ ꯂꯩꯇꯗꯅ ꯑꯩꯈꯣꯏ ꯂꯧꯃꯤ ꯃꯌꯥꯝꯁꯤꯅ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯄ ꯍꯥꯏꯕꯗꯨ ꯌꯧꯕ ꯑꯗꯨꯅ ꯑꯁꯤꯒꯨꯝꯂꯕ ꯑꯋꯥꯕ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ MLAꯅ ꯈꯪꯕꯤꯗꯨꯅ ꯍꯧꯖꯤꯛ ꯆꯔꯦꯟ ꯁꯥꯐꯝꯗꯒꯤ ꯂꯧꯈꯣꯡ ꯑꯁꯤ ꯑꯩꯈꯣꯏ ꯇꯧꯕ ꯍꯧꯖꯔꯒ ꯑꯩꯈꯣꯏ ꯋꯥꯡꯉꯨ ꯇꯦꯔꯥ ꯑꯩꯈꯣꯏꯅ ꯋꯥꯁꯛ ꯂꯩꯔꯛ ꯍꯥꯏꯅ ꯈꯪꯅꯕ ꯑꯩꯈꯣꯏ ꯃꯦꯟ ꯔꯣꯗ ꯇꯥꯕ ꯑꯁꯤꯐꯥꯎ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠ 15ꯅꯤ ꯆꯨꯞꯅ ꯑꯩꯈꯣꯏ ꯁꯨꯖꯕꯅꯤ ꯃꯁꯤꯗ ꯅꯠꯇꯅ ꯍꯧꯖꯤꯛ ꯑꯣꯅꯔꯦꯕꯜ MLAꯒꯤꯁꯨ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤꯕ ꯃꯇꯥꯡꯁꯤ ꯀꯩꯅꯣ ꯍꯥꯏꯕꯗ MLAꯅ ꯇꯧꯕꯤꯔꯤꯕꯁꯤꯗꯒꯤ ꯍꯦꯟꯅ ꯃꯊꯪꯒꯤ ꯂꯥꯛꯏꯕ ꯁꯦꯝꯕꯥ ꯆꯍꯤꯗ MLAꯅ ꯍꯧꯖꯤꯛ ꯑꯄꯔ ꯄ꯭ꯔꯥꯏꯃꯔꯤ ꯍꯥꯏꯅ ꯁꯟꯅꯨꯡꯒꯣꯡꯒꯤ ꯁ꯭ꯀꯨꯜꯁꯤꯒꯤ ꯅꯥꯀꯜꯗ ꯆꯦꯜꯂꯤꯕ ꯄꯀꯥ ꯗ꯭ꯔꯦꯜ ꯆꯟꯒꯗꯕ ꯃꯐꯝ ꯑꯁꯤ ꯃꯇꯝꯒ ꯆꯥꯟꯅꯗꯕ ꯑꯥꯏꯔꯟ ꯂꯥꯏꯟꯗ ꯊꯥꯔꯛꯄ ꯏꯁꯤꯡ ꯑꯁꯤ ꯅꯥꯀꯜꯗ ꯃꯥꯡꯈꯤꯗꯨꯅ ꯑꯩꯈꯣꯏ ꯂꯧꯃꯤꯁꯤꯡꯗ ꯏꯪꯈꯣꯜ ꯀꯣꯏꯕ ꯑꯃꯗꯤ ꯂꯧꯎ ꯁꯤꯡꯎꯕ ꯃꯇꯝꯗꯁꯨ ꯏꯁꯤꯡꯁꯤ ꯄꯨꯟꯄ꯭ꯂꯦꯠ ꯑꯣꯏꯅ ꯄꯤꯔꯛꯄ ꯉꯝꯗꯕꯗꯒꯤ ꯑꯩꯈꯣꯏ ꯂꯧꯃꯤꯁꯤꯡꯅ ꯃꯁꯤꯃꯁꯨ ꯑꯩꯈꯣꯏ MLAꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏ ꯄꯀꯥ ꯗ꯭ꯔꯦꯜ ꯑꯁꯤꯅ MLAꯅ ꯃꯇꯝ ꯆꯥꯅ ꯆꯟꯕꯤꯕ ꯇꯥꯔꯒꯗꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯋꯥꯡꯉꯨꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯃꯗꯤ ꯁꯟꯅꯨꯡꯒꯣꯡꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯩꯈꯣꯏꯒꯤꯗꯤ ꯂꯧꯎ ꯁꯤꯡꯎꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯅꯤ ꯃꯁꯤꯗꯒꯤ ꯐꯪꯖꯔꯛꯄꯗꯨꯅ ꯏꯆꯥ ꯏꯁꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯑꯃ ꯑꯣꯏꯖꯕꯅꯤꯗꯅ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ MLAꯒꯤ ꯄꯨꯛꯅꯤꯡ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯆꯥꯎꯅ ꯂꯧꯃꯤ ꯄ꯭ꯔꯖꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯤꯡꯁꯤꯟꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯔꯨ ꯊꯕꯛ MLAꯅ ꯇꯧꯔꯨ ꯊꯕꯛꯇ ꯑꯩꯈꯣꯏꯒꯤ ꯂꯧꯃꯤ ꯄ꯭ꯔꯖꯥꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯌꯥꯏꯐꯅꯕꯗꯛꯇ ꯍꯣꯠꯅꯔꯛꯏ ꯑꯗꯨ ꯃꯈꯥ ꯇꯥꯅꯁꯨ ꯍꯣꯠꯅꯔꯛꯈꯤꯅꯤ ꯍꯥꯏꯕ ꯂꯩ ꯑꯗꯨꯅ MLAꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯧꯃꯤ ꯑꯃ ꯑꯣꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯧꯒꯠꯃꯤꯟꯅꯅꯤ किलोमीटर क्या MLAꯒꯤ ꯂꯤꯁꯤꯡ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯁꯨꯒꯨꯅꯨ ꯀꯦꯟꯗ꯭ꯔꯒꯤ ꯍꯤꯔꯝ ꯃꯈꯥ ꯂꯧꯀꯣꯜ ꯍꯥꯏꯅ ꯈꯪꯅꯕ ꯂꯧꯀꯣꯜ ꯑꯗꯨꯒꯤ